Manipur amasung Myanmar ga Tainaba Teijang khulda KNB ne attack Chattharakpadagi tension wangna leiri. Manipur amasung Myanmar ga LONNABA da leiba Teijang khulda Myanmar da base tawba lalhulu Kuki National Army Burma KNB na ngarang akanba attack chathaduna landabagi thoduk thokraba matung mafam aduda tension wangna leiri hairi. Yamna thajaba yaba paw amagi matung inna Teijang hairiba khul asi Myanmar Saigang province ki Leothik subdivision gi manung channa leibani. Khul asi tamudagi nongpok thangbada kilometer kunmanga rom chalaga leibani mafam asi district headquarter oina military junta na occupy tawbalam amani hairi paw asina makha taraduna hai KNB na khul asida Manipur gi lalhulu khara mafam aduda leiramgani haina chingnabadagi attack adu chatharambani adubu KNB na chatakhiba attack aduda misimina amadi aso open gi pawdi laite hairi report asina makha taraduna hai Teijang village asi lising ani kungamari fawba khunja singna khunda laitana leiramam famni adubu Myanmar military amasung rebel singa akanba khut thoknabadagi khul asi khunja sing khul asi thadoktuna chakhi khul asida Manipur gi lalhauba singi kadar sing changsilaktuna makhoi gi leifam onthokhi haina report asina makha tari khul asida Myanmar military ga nakna chatminaba proxy group BU Sothi PST amasung NSCN IM gi kadar sing khul asida leiramni haina su report asina makha tari Dr. Linda Marang Mai Gimayumda Twitter letter ga loinana nomai maru thamjilamle Imphal East ki Ragailong da leiba Dr. Linda Marang Mai Gimayumda sakhangdaba singna Twitter letter amaga loinana kappa yariba nomai maru ohum thamjinduna aki tujungba pirambagi thodok rongmai naga students organization Manipur na akan momong da condemn tawrakli Organization asina thadorok pacherol amana hairibana haukiba December kuntrada sakhangdaba singna mahakki mayumda ningthina sil tawraba nomai maru ohum yawba packet ama amasung threater letter ama thamlamkhiba aduna mahak amasung mahakki imung manunggi safety da akiba amasung nungnangba fawhalle asigumba miyamgi santida akiba piriba criminal gi thong asi mari leinaba singi maigedi khudaktagi investigation chathaduna chapchaba thabak lokhat piyo hairi loinana thawdu aduda chenaribasing adu masak khangdoktuna chapchaba justice phanganbiu organization asigi maigaidagi asigumba yamna pangdaba thawngsing asida investigation chathanaba demand tawbaga loinana Dr. Linda Marangmai amasung mahakki imung manunggi damak chapchana lepli Manipur governor ki maigaidagi hiram asigi matangda mijeng changnaba amasung thingthaba tawdana mathau taba thabak sing lokhatnaba su taksilli medical officer amasung mahakki imung manungda asigumba aki tujungba pohanbagi thawngsing asi administrative failure ama oibata natana pak sanna khongjang changsanaba amasung chapchaba thabak lokhatnabagi akanba web amagi damak button tawbani haina lawi hairi Chenaba gari sing fadriba fawba postmortem tawba yaroi hairi Mamang chahi aroiba numit December 13 gi ayuk pung manga makhaidagi taruk makhai fawgi manungda Sakmai police station gi khonghampat area da kwakta dagi thabak suba chatkiba mi ani gari na thomlambadagi sikhibagi matangda JAC semkhre lambi gi nakulda chalngaida gari na thomlamlaga hatok piramba kwakta ge Muhammad Tajuddin Chesam amadi Muhammad Salahuddin Khuthaibam ani gi kwakta bazar da miyam gi pham pangthokpaga loinana JAC against the brutal hit and run killing of Muhammad Tajuddin and Muhammad Salahuddin Kauba JAC semki Kwakta bazar da pangthokpa pawgi mifam amada JAC gi convener Rahman Buya mayumna phongdokhibada gari na thombadagi laikhidraba miyoi ani gi manungda Manipur gi CSO sing AAMSO AMPACO MMWO na singba victim ani gi imungda mateng pangduna awa anada saruk yaduna lakli loinana miyoi ani asibu gari na thomlaba matungda hanna yenglamdana chenkhiba thodok JAC na kadem tawi ngasi phawba gari thawrakkibasing adu police na phaba ngamdri Maramsina JAC na mihatpa amasung thomlamba gari faba phangdriba fawba asi bhakchang ani gi postmortem tawba yaroi haina athingba thamli loinana hayeng tang ahum phawgi manungda thomlamliba gari amadi chenariba miyoi sing phanaba langla langjin puthokpa ngamdragadi Manipur gi CSO singa khusum narga JAC na makhal makha kya gi khongjang changsilagani hairi Amit Shah na Manipur gi phibam amasung PR gi matangda ngasi khanagadori Manipur da suspended animation thambagi matam khangten tensilakpaga loinana miyamgi oibalanga amalingbagi matangda state asigi law and order gi phibam karam tawribagi amasung karam tawgadagi haibagi matangda Union Home Minister Amit Shah na ngasi review tawraba yai thajaba yaba mafamdagi phangba pauna hai ifam aduga mari lainana Manipur gi governor Ajay Kumar Bhala security advisor Kuldeep Singh Chief Secretary Punit Kumar Goyal amasung Director General of Police Rajiv Singh yauna awang bathaki official singarang digi New Delhi da thunglakre pau asina makha tana hai
ngasi numidang wairam Union Home Minister Amit Shah na review toraba yai haina wafam asi achumbani haina BJP gi senior oiraba MLA amana su pauchi asida hairi atuba matamda BJP na luchingba popular government ama lakpa yabagi oithokpa leire haina su mahang claim tawri pau asina hai khana nainabagi mifam aduda hojik state asigi oiriba law and order gi phibam security sindok sinjin amasung chakot thoranga mari leinaba singi matangda su khanagani matam sangna kanglup ki irang na maram oiduna tangdu leitadaba phibam ama leiribasida kamdongna president run lokthoklaga anoba lenga ama thamgadagi haibagi matangda yamna kupna khanagani hairi Manipur da president run thambagi matam February 13 da loigadaba maramna New Delhi da pangthokkadoriba review asi yamna maru oin longnari president run hek lokthokhibaga lengak semnagi matangda political parties sing amasung local leaders sing na lokhatpa yaba thorang sing lokhatuna lakli BJP gi luchingba sing amasung MLA sing na su January tha asigi manungda popular government ama semaudragadi Manipur Legislative Assembly dissolve tawkhragani haina phongdoknaba laikhrabani maram aduna BJP gi MLA sing da center gi luchingba sing na sinarpa thodang sing pangthoknaba leptri maitai gi MLA ga kuki gi MLA sing ga pau phongnaba tanatana maitai gi MLA sing na kuki gi civil society organization sing ga su wari sanaduna mausa gi phibam da hanjil hannaba yamna kanna hotnaba gi pau lai Edina Birla Emporium Private Limited Ira Finance Private Limited ki lupa crore kuntra humdoi dasmik humfutaruk ki property seize tawkhre Directorate of Enforcement ED Imphal Subzonal Office na ain yadaba mongda chatharamba large scale investment fraud ka mari lainana MS Birla Emporium Private Limited MS Ira Finance Private Limited amasung hairiba Private Limited ani sigi director Yumnam Ira Bantada anirak subo oina lupa crore kuntra humdoi dasmik humfutaruk ki Provisional Attachment Order PAO issue tawkhibaga loinana seize toksinkhre hairi ngarang January amada Directorate of Enforcement Imphal Subzonal Office na issue tawkhiba cherol amagi matung inadi hairiba attachment asi MS Birla Emporium Private Limited MS Ira Finance Private Limited amasung Private Limited ani asigi director Yumnam Ira Bantana Manipur da laiba investor lising mga romda namthak tawduna yamlaba senpham sing khonggathibaga mari lainanani Wathok asiga mari lainana CID Crime Branch Manipur na Private Limited ani asigi director Yumnam Irabantagi mathakta IPC gi section lising amaga chanipan humfu yauna tongan ba section singi makhada register tawkhiba FIR amaga mari lainana Enforcement Directorate asigi maigaidagi investigation chathaba horkhibani FIR asigi matung inna hairibadi haukiba chahi lising aniga taraga mapan kunga mathogi matam asigi manungda Yumnam Irabantana fraudulent investment ama operate tawduna hairiba company sing asigi kuthangda investors sing da yamlaba senpham sing pigani haina deposit tawhanki adubu hairiba senpham sing asi miyamdagi namthak tawduna khonggatkraba matung investors sing da makoi na tawkhiba deposit ki senpham sing adu Yumnam Irabantana chalairiba company ani asigi maigaidagi handokhide hairiba scheme asi unauthorized oibu maram oiraga Investors sing dagi khonggathiba yamlaba senpham sing mangkhre company asina loan engage property LAP model gi makhada property thamlaga miyamda loan pibagi thabak tawi adubu sel puriba miyoi sing adugi lanthum sing adu aina yadaba mongda company asigi director Yumnam Irabanta amadi MS Birla Emporium Private Limited ki staff sing sel dit ki khuthangda transfer tawi company asina makoida deposit torkhiba investors sing aduda yamlaba senpham sing phangan gani haina wasakhiba sing adudi ngaktan leiri